ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯏꯕꯣꯆꯧ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯉꯣꯕꯗꯨ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯏꯉꯣꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯄꯥꯈꯠꯂꯤꯃꯤ ꯄꯥꯕꯅ ꯍꯨꯔꯥꯟꯕ ꯐꯥꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁ ꯅꯪꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯤꯁꯦ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯃꯤ ꯅꯨꯄꯥꯁꯨ ꯌꯥꯝ ꯊꯣꯛꯇꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯏꯉꯣꯕ ꯑꯃꯗꯤ ꯑꯔꯨꯕꯤ ꯃꯄꯥꯅ ꯇꯨꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯉꯣꯕꯅ ꯃꯄꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯥꯎꯔꯦ ꯁꯦꯜ ꯌꯥꯝ ꯌꯥꯎꯔꯦ ꯍꯥ ꯀꯗꯥꯏ ꯅꯨꯄꯥ ꯍꯟꯗꯣꯛꯑꯁꯦ ꯑꯩ ꯑꯝꯇ ꯌꯦꯡꯈꯤꯕ ꯍꯩꯃꯥ ꯁꯦꯜ ꯃꯌꯥꯝꯁꯤꯗꯤ ꯁꯅꯥꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯀꯥꯟꯅꯗꯦ ꯅꯨꯄꯥ ꯑꯩ ꯈꯥꯎ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯍꯨꯔꯥꯜꯂꯁꯤ ꯍꯣꯏ ꯑꯗꯣ ꯈꯔ ꯊꯨꯅ ꯂꯥꯛꯎꯀꯣ ꯍꯣꯏꯍꯦ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯗꯨ ꯆꯠꯈꯤꯒꯦ ꯇꯧꯏ ꯏꯉꯣꯕ ꯇꯍꯥ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯗꯨꯅ ꯍꯩ ꯊꯥꯎꯃꯩꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯑꯩ ꯃꯩ ꯃꯝꯕ ꯀꯤꯖꯩ ꯀꯤꯒꯟꯈ꯭ꯔꯦ ꯅꯪꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤꯗꯨ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯏꯕꯣꯆꯧꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯏꯕꯣꯆꯧ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯎꯄꯨꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯍꯩ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯑꯗꯨꯗ ꯀꯔꯤ ꯍꯨꯔꯥꯜꯂꯤꯕꯗꯨꯅ ꯍꯥ ꯄꯥꯕꯥ ꯀꯩꯅꯣꯅꯤ ꯄꯥꯕꯒꯤ ꯎꯄꯨꯁꯦ ꯎꯐꯨꯜ ꯊꯥꯡꯉꯤꯅ ꯁꯨꯝ ꯇꯩꯊꯣꯛꯑꯝꯕꯅꯤꯗ ꯎꯄꯨ ꯃꯃꯥꯏꯁꯦ ꯎꯐꯨꯜ ꯉꯥꯛꯇ ꯁꯤꯕꯨ ꯈꯔ ꯇꯩꯊꯣꯛ ꯉꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯥ ꯇꯧꯔꯤꯁꯨ ꯄꯥꯕ ꯑꯁꯤ ꯍꯥꯏꯅ ꯏꯉꯣꯕ ꯃꯥꯅ ꯂꯤꯠꯂꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯎꯄꯨꯗꯨ ꯁꯠ ꯇꯩꯊꯣꯛꯏ ꯍꯩ ꯅꯇꯥ ꯇꯧꯔꯨꯅꯨ ꯌꯦꯡꯅꯤꯡꯗꯦ ꯍꯨꯔꯥꯟꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯆꯩꯁꯨ ꯑꯃ ꯂꯩꯕꯗꯣ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯁꯥꯟꯊꯕ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯣ ꯄꯥꯕ ꯅꯥꯏ ꯑꯌꯣ ꯄꯥꯕ ꯅꯥꯏ ꯍꯥꯏꯕꯅꯦ ꯑꯁ ꯄꯥꯕ ꯍꯨꯔꯥꯟꯕ ꯍꯩꯕ ꯅꯈꯨꯠꯇꯣ ꯆꯩꯁꯨꯁꯤꯅ ꯀꯟꯊꯠꯀꯦ ꯑꯌꯣ ꯑꯩ ꯁꯤꯔꯦ ꯅꯨꯄꯤ ꯑꯔꯨꯕꯤ ꯑꯩ ꯑꯃꯨꯛꯇ ꯈꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯅ ꯏꯉꯣꯕ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯏꯕꯣꯆꯧꯗꯨ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯆꯣꯡꯗꯅ ꯆꯦꯟꯈ꯭ꯔꯦ ꯏꯃꯧ ꯅꯨꯄꯤ ꯍꯩꯄꯥ ꯁꯥꯕꯤꯗꯨꯅ ꯏꯟꯁꯤꯜꯂꯒ ꯍꯨꯔꯥꯜꯂꯁꯨ ꯍꯥꯏꯗꯅ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯤꯅꯦꯕ ꯑꯩꯅ ꯃꯣꯏꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯃꯛꯇꯗ ꯑꯃꯨꯛ ꯁꯦꯜ ꯍꯨꯔꯥꯟꯗꯣꯏꯒ ꯇꯧꯔꯝꯗꯅ ꯆꯩꯁꯨꯁꯤꯅ ꯃꯀꯣꯛꯁꯤꯗ ꯊꯣꯝꯗꯠꯂꯝꯅ ꯐꯗꯧꯅꯦ ꯃꯁꯦ ꯑꯩꯁꯨꯕ ꯎꯄꯨꯁꯦ ꯁꯣꯔ ꯂꯣꯟꯁꯤꯟꯕ ꯍꯦꯛ ꯀꯥꯎꯏ ꯑꯃꯨꯛ ꯇꯥꯟꯅ ꯂꯣꯟꯁꯤꯟꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯁꯤꯅ ꯍꯨꯔꯥꯟꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧ ꯃꯥꯒꯤ ꯃꯉꯛꯁꯝꯅ ꯁꯤꯔꯤꯕ ꯁꯣꯗꯨ ꯂꯧꯊꯣꯛꯇꯨꯅ ꯎꯄꯨꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯤ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯕꯗꯤ ꯃꯃꯥ ꯅꯪꯗꯤ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯈꯤꯗꯅ ꯅꯆꯥꯅꯨꯄꯥ ꯐꯠꯇꯕꯁꯤ ꯀꯨꯝꯍꯩꯁꯤ ꯌꯦꯡꯕ ꯐꯪꯗ꯭ꯔꯦꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏ ꯁꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯅꯦ ꯅꯃꯧꯅ ꯃꯔꯣꯜ ꯑꯃ ꯃꯕꯨꯛ ꯐꯕꯅꯦ ꯑꯩ ꯌꯨꯝꯁꯤꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯃꯥ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯁꯤꯔ ꯈꯪꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯆꯧꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯈꯖꯤꯛꯇꯗꯤ ꯍꯨꯔꯥꯟꯕꯗ ꯈꯪꯗꯦꯗꯀꯣ ꯃꯁꯤ ꯍꯅꯨꯕꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯁꯤ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯅ ꯑꯩꯅ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯏꯍꯜꯂꯦꯕ ꯃꯁꯤꯒꯤ ꯍꯅꯨꯕ ꯃꯤꯅꯨꯈꯥꯡꯁꯦ ꯃꯁꯤꯅ ꯁꯤꯈ꯭ꯔꯗꯤ ꯐꯥꯗꯧꯅꯤ ꯃꯁꯤ ꯁꯤꯈ꯭ꯔꯗꯤ ꯃꯥꯒꯤ ꯃꯔꯜꯁꯤꯡꯗꯨꯅ ꯏꯇꯩꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ ꯌꯥꯗꯧꯅꯦꯕ ꯇꯥꯟꯖꯥꯗꯨꯗ ꯏꯉꯣꯕ ꯆꯪꯉꯛꯇꯨꯅ ꯀꯩꯗꯧꯔꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯪꯅ ꯅꯆꯤꯡꯒꯗꯨ ꯈꯣꯏꯅ ꯆꯤꯛꯄꯗꯧꯅ ꯇꯨꯝꯊꯣꯛꯂꯒ ꯂꯩꯔꯤꯗꯨꯅ ꯑꯩꯉꯣꯟꯗꯅꯦ ꯋꯥꯒ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯃꯥꯏꯅ ꯊꯣꯛꯂꯤꯅꯣ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡꯗꯣ ꯀꯃꯥꯏꯅ ꯍꯨꯔꯥꯟꯕ ꯅꯪꯍꯧꯗ꯭ꯔꯤꯕꯅꯣꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯃꯥꯏꯅ ꯅꯣꯏ ꯅꯄꯥꯁꯤꯅ ꯍꯨꯔꯥꯟꯕ ꯐꯥꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯊꯕꯛ ꯇꯧꯕꯗ ꯌꯥꯝ ꯆꯦꯛꯁꯤꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯁ ꯌꯥꯔꯦ ꯅꯪꯒꯤ ꯍꯟꯖꯤꯟ ꯉꯥꯡꯕꯤꯗꯣ ꯉꯥꯡꯂꯅꯨ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯦ ꯑꯩꯅ ꯅꯪꯒꯤꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯒꯤ ꯇꯥꯔꯒ ꯂꯥꯛꯏꯁꯦ ꯃꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨꯅꯦ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯒ ꯂꯥꯛꯏꯁꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯤ ꯑꯩ ꯍꯟꯖꯤꯟ ꯈꯨꯝꯕꯗ ꯈꯗꯥꯡꯒ ꯂꯣꯏ ꯁꯣꯛꯊꯔꯦ ꯀꯥꯟꯗꯦꯁꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯤꯅꯕ ꯇꯧꯔꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯅꯪꯅ ꯆꯥꯛꯇ ꯇꯧꯔꯒ ꯂꯩ ꯅꯪ ꯑꯃꯅꯦ ꯆꯥꯛ ꯌꯥꯝ ꯊꯤ ꯌꯥꯝ ꯐꯥꯏ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯪꯁꯨ ꯑꯗꯨꯝꯅ ꯅꯄꯨꯔꯣꯏꯕꯗ ꯍꯥꯏꯕꯗꯨꯗꯤ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯄꯪꯖꯥꯎ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯅ ꯑꯔꯨꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯏꯉꯣꯕꯗ ꯉꯥꯡꯂꯤ ꯇꯟꯖꯥꯗꯨꯗ
ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯔꯨꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯣꯏꯒꯤ ꯅꯆꯦꯁꯦ ꯑꯃꯨꯛ ꯂꯥꯛ ꯃꯥꯜꯂꯦ꯫ ꯀꯩꯗꯧꯕ ꯂꯩꯖꯥꯠꯅꯣ? ꯍꯣ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ? ꯁꯦꯜ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯗꯅ꯫ ꯅꯣꯏ ꯅꯆꯦꯁꯦ ꯃꯥꯅ ꯄꯥꯕꯗꯒꯤ ꯂꯧꯕ ꯁꯦꯜꯁꯤꯡꯗꯨꯅ ꯐꯤꯔꯣꯜ ꯑꯇꯥꯡꯕ ꯁꯦꯠꯇꯅ ꯁꯅꯥ ꯂꯤꯛꯀꯣꯜꯒꯁꯦ ꯃꯌꯥꯝ ꯁꯤꯖꯤꯜꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯌꯥꯝ ꯁꯥꯏ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ." ꯑꯗꯨꯗꯤ ꯅꯪꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ꯫ ꯅꯪꯁꯨ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤ ꯑꯩꯅ ꯂꯧꯕ ꯁꯦꯜꯁꯤꯡꯗꯨꯅ ꯁꯅꯥ ꯂꯤꯛꯀꯣꯜꯒ ꯃꯈꯜ ꯃꯈꯜ ꯁꯤꯔꯒ ꯐꯤ ꯐꯅꯦꯛ ꯑꯇꯥꯡꯕꯒ ꯁꯦꯠꯂꯒ ꯁꯦꯜ ꯄꯥꯏꯕꯤ ꯁꯥꯗꯅ ꯅꯩꯈꯥꯏꯔꯤꯗꯨꯅꯤ꯫ ꯑꯔꯨꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯉꯣꯕꯗꯨ ꯀꯤꯊꯤ-ꯀꯤꯔꯨꯝ ꯇꯧꯅ "ꯅꯨꯄꯤ, ꯅꯪ ꯑꯗꯨꯒꯤ ꯃꯌꯦꯡꯗꯣ ꯑꯩ ꯀꯤ." "ꯍꯧꯅꯨꯍꯦ ꯅꯪ, ꯅꯣꯏ ꯅꯄꯥꯁꯤꯁꯨꯅꯦ ꯌꯥꯝ ꯐꯠꯇꯦ, ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏ꯫ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ, ꯑꯃꯨꯛꯇ ꯌꯦꯡꯉꯣꯕ, ꯅꯪꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗꯗꯤ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯔꯛꯄ꯭ꯔꯥ? ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯗꯤ ꯁꯠ ꯍꯦꯛꯇ ꯄꯤꯈꯤꯅꯤ." "ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯏꯆꯦꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗꯁꯨ ꯄꯥꯕꯅ ꯊꯤ-ꯊꯤꯅ ꯆꯩꯕꯅꯤ꯫ ꯅꯪꯅ ꯀꯩ ꯈꯪꯒꯗꯅ? ꯏꯆꯦꯅ ꯃꯃꯥꯏ ꯀꯥꯏ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯂꯥꯛꯂꯒ ꯁꯦꯜ ꯅꯤꯔꯕꯩ ꯋꯥꯅꯤ꯫ ꯅꯪꯁꯨꯕ ꯈꯪꯅꯤ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯅꯨꯄꯥ ꯅꯪꯅꯦ, ꯅꯪ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯗꯧꯔꯦ ꯅꯪꯅꯦ ꯈꯥꯕꯩꯁꯤꯗꯤ ꯍꯦꯛ ꯊꯥꯔꯛꯇꯅꯕ ꯋꯥꯟꯊꯅꯤ ꯅꯪ." "ꯑꯩꯗꯤ ꯅꯪꯁꯦ ꯀꯤꯖꯕ ꯑꯃ ꯌꯥꯎꯔꯛꯂꯦ, ꯑꯩꯅ ꯊꯣꯛꯆꯍꯧꯔꯒꯦ꯫ ꯑꯗꯣ ꯆꯥꯛꯇꯣ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧꯀꯣ." ꯑꯁꯤ ꯍꯥꯏꯅ ꯏꯉꯣꯕꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯁꯤ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯆꯦ, ꯁꯦꯜ ꯂꯧꯕ ꯂꯥꯛꯏꯔꯣ?" "ꯍꯣꯏ ꯂꯥꯛꯏꯅꯤ, ꯄꯥꯕ ꯂꯩꯇ꯭ꯔꯣ?" "ꯍꯧꯖꯤꯛꯇꯤ ꯂꯩꯍꯧꯕꯅꯤ, ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ?" "ꯑꯗꯨꯗꯤ ꯏꯉꯣꯕ, ꯅꯪ ꯄꯥꯕ ꯑꯝꯇ ꯊꯤꯕꯤꯔꯛꯑꯣ, ꯅꯆꯦꯁꯦ ꯈꯔ ꯊꯨꯔꯦꯕ." "ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯒ ꯌꯦꯡꯈꯤꯒꯦ꯫ ꯆꯥꯛꯈꯨꯝꯗ ꯅꯆꯟꯅꯨꯄꯤꯁꯨ ꯂꯩꯍꯧꯕꯅꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦꯁꯨ ꯂꯩꯔꯨꯁꯣ." "ꯌꯥꯔꯦ, ꯑꯩ ꯅꯪꯒꯤ ꯅꯇꯨꯗꯣ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦ." "ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯥꯕ ꯊꯤꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯅ ꯏꯉꯣꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯣꯆꯧꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯆꯧ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯃꯗꯨꯝ ꯑꯁꯨꯝꯅ ꯈꯟꯖꯩ꯫ "ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯁꯦꯟ ꯅꯤꯕ ꯂꯥꯛꯏꯁꯤꯅ? ꯕꯦꯝꯃ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏ ꯄꯥꯕꯕꯨ ꯀꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ?" "ꯑꯁꯤꯗ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟꯗꯣꯏ ꯂꯧꯔꯨꯕꯅꯤ꯫ ꯑꯗꯣ ꯀꯔꯤ ꯂꯩꯔꯦ? ꯁꯦꯜ ꯅꯤꯕ ꯂꯥꯛꯂꯤꯔꯣ?" "ꯍꯣꯏ ꯄꯥꯕ, ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯌꯥꯝ ꯆꯤꯜꯂꯤ ꯁꯦꯜꯗꯣ, ꯑꯗꯨꯅ ꯁꯦꯜ ꯈꯤꯇ ꯄꯤꯌꯣꯅ ꯅꯤꯕ ꯂꯥꯛꯄꯅꯤ." "ꯅꯪꯒꯤ ꯁꯦꯜꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯟꯈ꯭ꯔꯦ꯫ ꯆꯍꯤ ꯆꯨꯞꯄꯕ ꯁꯦꯜ ꯑꯗꯨꯝ ꯆꯤꯜꯂꯒ ꯂꯩꯔꯕ ꯀꯔꯤꯝ ꯇꯧꯔꯦꯅꯦ꯫ ꯅꯠꯇꯦ, ꯏꯕꯨꯡꯒ ꯂꯨꯈꯣꯏꯗꯣ ꯊꯕꯛ ꯁꯨꯕꯒ ꯑꯝꯇ ꯆꯠꯇ꯭ꯔꯕ꯭ꯔꯣ?" "ꯊꯕꯛ ꯁꯨꯕꯗꯤ ꯆꯠꯂꯤ, ꯑꯗꯣ ꯁꯦꯜꯗꯣ ꯌꯥꯝ ꯐꯪꯗꯕꯅꯤꯅ ꯏꯃꯨꯡ ꯄꯨꯕ ꯀꯣꯟꯅꯗꯦ." "ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯤ ꯁꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯨꯅ ꯏꯕꯨꯡꯒ ꯂꯨꯈꯣꯏꯗ ꯃꯇꯦꯡꯗꯁꯨ ꯑꯣꯏꯅꯅꯤ꯫ ꯅꯪꯒꯤ ꯏꯃꯨꯡꯁꯨ ꯏꯄꯥꯅ ꯁꯨꯝ ꯄꯨꯔꯒ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ?" "ꯑꯩ ꯐꯤ ꯁꯥꯕꯒ ꯍꯩꯇꯦ." "ꯍꯩꯇ꯭ꯔꯕꯗꯤ ꯍꯩꯅꯕ ꯇꯝꯁꯤꯜꯂꯨꯗꯅ, ꯇꯝꯁꯤꯟꯕꯗ ꯍꯩꯇꯕ ꯀꯥꯟꯅꯗꯕ ꯑꯝꯇ ꯂꯩꯇꯕꯅꯤ." "ꯍꯣꯏꯁꯦ ꯄꯥꯕ, ꯑꯗꯣ ꯑꯩꯅ ꯁꯦꯜ ꯈꯤꯇ ꯄꯤꯌꯣꯅ ꯍꯥꯏꯕꯗꯣ ꯄꯤꯔꯛꯑꯣ." "ꯍꯣꯏ, ꯑꯗꯣ ꯅꯪ ꯂꯥꯛꯂꯤꯉꯩ ꯏꯄꯥꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯈꯔ ꯂꯩ, ꯃꯗꯨ ꯑꯃꯨꯛꯇ ꯁꯨꯕꯤꯔꯝꯃꯨ." "ꯑꯩ ꯌꯥꯔꯔꯣꯏ, ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯂꯩꯍꯧꯏ꯫ ꯅꯃꯧ ꯅꯨꯄꯤ ꯍꯩꯁꯤꯡꯕꯤ ꯂꯪꯕꯥꯏꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯁꯨꯍꯜꯂꯨ꯫ ꯃꯥ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ? ꯑꯗꯨꯐꯥꯎ ꯀꯥꯟꯅꯗ꯭ꯔꯗꯤ ꯃꯥ ꯂꯩꯕꯩ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ?" "ꯌꯥꯔꯦ ꯑꯆꯧꯕꯤ, ꯏꯄꯥ ꯁꯨꯔꯒꯦ." ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯣꯆꯧ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯁꯨꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯣꯆꯧꯒꯤ ꯃꯇꯥꯎ ꯇꯣꯂꯨꯃꯨꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯆꯧ ꯃꯇꯥꯎ ꯎꯕꯗ "ꯀꯩꯗꯧꯔꯦ? ꯃꯁꯤꯒꯤ ꯂꯪꯅ ꯃꯨꯕ ꯇꯣꯂꯨꯃꯨꯁꯤꯅ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ?" ꯇꯣꯂꯨꯃꯨ ꯅꯣꯛꯇꯨꯅ "ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯍꯅꯨꯊꯪꯁꯤꯗ ꯐꯤꯒ ꯁꯨꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯅꯃꯧ ꯅꯨꯄꯤ ꯂꯩꯔꯤꯕꯗꯨꯗ ꯁꯨꯍꯟꯕ ꯌꯥꯗ꯭ꯔꯣ?" "ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯇꯥꯎ, ꯐꯤꯒ ꯁꯨꯕꯤꯌꯨ ꯍꯥꯏꯕ ꯇꯜꯂꯤꯗ ꯑꯩ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯈꯛ ꯊꯣꯡꯗꯅ ꯃꯣꯏꯅ ꯄꯤꯖꯕ ꯐꯥꯎꯗ ꯏꯁꯧ ꯅꯪꯇꯣꯏꯕ ꯂꯣꯏ꯫ ꯐꯤꯒ ꯁꯨꯕꯤꯌꯨ ꯍꯥꯏꯔꯨꯕꯗꯤ ꯏꯃꯨꯡꯒꯁꯦ ꯏꯁꯧꯅ ꯊꯛ ꯅꯤꯛꯂꯅꯤ." "ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯕ ꯅꯃꯧ ꯅꯨꯄꯤ ꯍꯥꯏꯗꯨꯅꯤ꯫ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯗꯤ ꯑꯇꯥꯡꯕꯤꯅꯤꯍꯦ꯫ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯃꯨꯛ ꯐꯕ ꯃꯥꯎꯡ ꯐꯕ ꯑꯃꯅꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯈꯪꯗ꯭ꯔꯗꯤ ꯏꯇꯥꯎ, ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯀꯨꯋꯩꯕꯨ ꯃꯄꯥꯅꯤ ꯈꯟꯕ ꯉꯝꯗꯦ꯫ ꯏꯃꯧꯗ ꯉꯥꯛꯇ ꯇꯥꯏꯅꯕꯁꯨ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯏꯆꯥ ꯅꯨꯄꯥꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩ꯫ ꯈꯪꯗ꯭ꯔꯗꯤ ꯏꯇꯥꯎ, ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯀꯨꯋꯩꯕꯨ ꯃꯄꯥꯅꯤ ꯈꯟꯕ ꯉꯝꯗꯦ꯫ ꯏꯃꯧꯗ ꯉꯥꯛꯇ ꯇꯥꯏꯅꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯥ ꯅꯨꯄꯥꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯏꯁꯥꯅꯒ ꯁꯣꯟꯖꯤꯜꯂꯛꯄꯒ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯁꯈꯤꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯇꯦꯡ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ, ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯖꯤꯜꯂꯧꯁꯤ ꯍꯥꯏꯗꯅ? ꯅꯪꯅ ꯏꯆꯟ ꯁꯈꯤꯒꯤ ꯃꯍꯨꯠ ꯀꯅꯥꯅꯁꯨ ꯁꯤꯜꯂꯂꯣꯏ ꯍꯥꯏꯗꯅ ꯁꯤꯗꯠꯅ ꯊꯤꯔ ꯍꯦꯛ ꯌꯥꯗꯦ꯫ ꯅꯪꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪꯅ ꯋꯥꯔꯤꯁꯦ ꯋꯥꯈꯤꯗ꯭ꯔꯣ? ꯏꯇꯥꯎ, ꯑꯩꯅ ꯅꯨꯄꯤ ꯊꯤꯈꯤꯗ꯭ꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ꯫
ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯊꯤꯈꯤꯗꯕꯅꯤ ꯃꯣꯏꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯊꯤꯍꯧꯗꯕꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯅꯨꯊꯪꯁꯤꯗ ꯎꯀꯥꯏ ꯇꯛꯏꯗꯅ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯗꯦ ꯇꯥꯎ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ ꯅꯨꯄꯤ ꯑꯃ ꯌꯦꯡꯁꯤ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯗꯁꯨ ꯀꯥꯟꯅꯒꯅꯤ ꯍꯅꯨꯊꯪꯁꯤꯗ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯂꯅꯨ ꯇꯥꯎ ꯀꯔꯤꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯗꯣ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯀꯅꯥ ꯂꯩꯔꯤꯒꯦ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨ ꯅꯪꯕꯨ ꯑꯃꯥꯡꯕꯗ ꯑꯣꯜꯂꯒ ꯁꯤꯅꯤꯡꯂꯕ꯭ꯔꯣ ꯏꯇꯥꯎ ꯏꯇꯥꯎ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯔꯅꯤ ꯑꯊꯨꯕꯗ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯌꯥꯔꯦ ꯏꯇꯥꯎ ꯌꯥꯔꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯦ ꯍꯥꯏꯔꯤꯔꯣ ꯅꯠꯇꯦ ꯕꯥꯞ ꯌꯥꯝ ꯐꯕꯤꯔꯅꯨ ꯑꯣꯖꯥ ꯑꯗꯨ ꯉꯥꯏꯈꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯆꯥꯅꯨꯄꯤ ꯑꯆꯧꯕꯤꯗꯤ ꯅꯪꯒꯤ ꯅꯥꯛꯇꯒ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯗ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯥ ꯂꯥꯛꯂꯤꯉꯩ ꯅꯪꯒꯤ ꯐꯤꯁꯤꯡꯁꯦ ꯁꯨꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯐꯤ ꯁꯨꯔꯝꯃꯨ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯃꯥꯗꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯄꯅꯤ ꯊꯦꯡꯂꯅꯤ ꯃꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯗꯅ ꯁꯦꯜ ꯂꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯗꯅ ꯍꯩꯁ ꯂꯣꯏꯔꯦ ꯑꯗꯨ ꯏꯇꯥꯎ ꯅꯪ ꯁꯥꯎꯗꯤ ꯁꯥꯎ ꯅꯪꯒꯤ ꯅꯆꯥꯁꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯍꯦꯛ ꯑꯐꯕ ꯌꯥꯎꯗꯦꯅꯦ ꯌꯥꯎꯗꯦ ꯑꯩ ꯏꯆꯥꯅꯤ ꯀꯥꯏꯗꯅꯦ ꯀꯟꯈꯠꯂꯦ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯃꯣꯏꯒꯤ ꯍꯥꯏꯕꯨ ꯁꯦꯟ ꯅꯤꯔꯝꯗꯥꯏ ꯁꯦꯟ ꯂꯧꯔꯝꯗꯥꯏꯗ ꯈꯛꯇꯅꯤ ꯃꯄꯥꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯤꯕ ꯑꯗꯨ ꯏꯇꯥꯎ ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯁꯦꯃꯤ ꯑꯩ ꯅꯪꯒꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯋꯥꯔꯦ ꯏꯇꯥꯎ ꯍꯅꯨꯊꯪꯁꯤꯗ ꯃꯤꯅ ꯅꯣꯛꯅꯒꯗꯧꯕ ꯊꯕꯛ ꯑꯩ ꯇꯧꯅꯤꯡꯗꯦꯀꯣ ꯁꯤꯕꯨ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯟꯖꯤꯟꯒꯤ ꯀꯕꯣꯛꯂꯩꯒꯤ ꯄꯣꯠꯐꯝꯗꯅꯦ ꯑꯩꯈꯣꯏꯅꯤ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯁꯤ ꯀꯔꯤꯒꯤ ꯍꯣ ꯈꯨꯟꯖꯤꯟꯒꯤ ꯀꯕꯣꯛꯂꯩꯗꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ ꯃꯗꯨ ꯑꯩꯅ ꯅꯪꯒ ꯈꯪꯅꯍꯜꯂꯒꯦ ꯇꯧꯕꯅꯤ ꯑꯁ ꯋꯥꯊꯤ ꯇꯧꯅꯨ ꯏꯇꯥꯎ ꯑꯩ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯅ ꯈꯔ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯏꯕꯣꯆꯧꯗꯨ ꯇꯣꯂꯨꯃꯨꯅ ꯅꯝꯗꯅ ꯀꯕꯣꯛꯂꯩꯒꯤ ꯄꯣꯠꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯕꯣꯛꯂꯩꯒꯤ ꯄꯣꯠꯐꯝ ꯌꯧꯔꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯇꯥ ꯇꯣꯂꯃꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯣꯔꯛꯂꯤꯕꯅꯤ ꯌꯥꯅꯤ ꯅꯆꯜ ꯁꯤꯡꯖꯨ ꯄꯤꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯅ ꯀꯕꯣꯛꯂꯩ ꯁꯤꯡꯖꯨ ꯈꯔ ꯁꯦꯝꯗꯨꯅ ꯇꯣꯂꯃꯨ ꯍꯣꯏꯗ ꯄꯤꯔꯛꯂꯝꯃꯤ ꯇꯣꯂꯃꯨ ꯁꯤꯡꯖꯨꯗꯨ ꯆꯈꯣꯝ ꯍꯨꯛꯇꯨꯅ ꯍꯥꯎꯔꯦ ꯏꯆꯥꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯁꯤꯡꯖꯨ ꯆꯥꯗ꯭ꯔꯕꯗꯤ ꯏꯕꯣꯆꯧ ꯍꯨꯋꯥ ꯀꯥꯝꯗꯨꯅ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯝ ꯆꯥꯁꯤꯜꯂꯣ ꯏꯆꯜ ꯏꯕꯦꯝꯃ ꯏꯁꯤꯡ ꯈꯖꯤꯛ ꯊꯛꯀꯦ ꯍꯣꯏ ꯁꯤ ꯇꯥꯗ ꯏꯁꯤꯡꯁꯤꯗ ꯂꯩꯖꯔꯦ ꯏꯕꯣꯆꯧ ꯏꯁꯤꯡꯗꯣ ꯂꯧꯗꯨꯅ ꯊꯛꯏ ꯑꯁ ꯃꯣꯔꯣꯛꯁꯦ ꯁꯨꯝ ꯆꯥꯈꯤꯗ꯭ꯔꯕꯅꯤꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯏꯕꯣꯆꯧ ꯑꯗꯨ ꯃꯃꯨꯠ ꯌꯦꯛꯄ ꯍꯧꯔꯛꯂꯝꯃꯤ ꯏꯕꯣꯆꯧ ꯃꯇꯥꯎ ꯇꯣꯂꯨꯃꯨꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯀꯩꯅꯣꯗ ꯏꯇꯥꯎ ꯑꯩ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦ ꯏꯇꯥꯎ ꯑꯩꯁꯦ ꯌꯥꯗꯕ ꯑꯃ ꯂꯩ ꯑꯗꯨꯅꯅꯤ ꯀꯔꯤ ꯌꯥꯗ꯭ꯔꯒꯦ ꯏꯇꯥꯎ ꯉꯥꯏ ꯁꯤꯡꯖꯨꯁꯦ ꯂꯦꯝꯍꯟꯕ ꯄꯥꯝꯃꯨꯏ ꯋꯥꯅꯤ ꯏꯇꯥꯎ ꯑꯩ ꯄꯨꯛꯁꯦ ꯌꯦꯛꯏ ꯈꯣꯡꯀ ꯍꯥꯝꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝꯁꯨ ꯇꯧꯏ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯂꯃꯨ ꯀꯕꯣꯛꯂꯩꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯀꯕꯣꯛꯂꯩ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯍꯣꯏ ꯇꯥꯗ ꯏꯇꯥꯎ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯂꯃꯨ ꯑꯃꯗꯤ ꯏꯕꯣꯆꯧ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯣꯆꯧ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯧꯅ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯉꯣꯕꯅ ꯅꯨꯄꯤ ꯄꯥꯕꯅ ꯅꯥꯔꯤꯁꯦ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤꯔꯣ ꯌꯥꯝ ꯍꯩꯄꯥ ꯁꯥꯕꯤꯔꯦꯗ ꯑꯩꯅꯗꯤ ꯁꯣꯝꯗ ꯁꯤꯈ꯭ꯔꯗꯤ ꯐꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤꯔ ꯀꯥꯏꯗꯅ ꯅꯨꯄꯥ ꯅꯪꯅꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯖꯔꯛꯀꯅꯨ ꯑꯩ ꯁꯥꯎꯖꯔꯛꯀꯅꯤꯀꯣ ꯅꯪ ꯁꯨꯝ ꯅꯥꯔꯒ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯅꯨꯡꯉꯥꯏꯇꯕꯒ ꯐꯥꯎꯕꯤꯔꯨꯅꯣ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏ ꯅꯄꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡꯁꯦ ꯅꯪꯒꯤ ꯅꯃꯤꯡꯗ ꯑꯣꯟꯁꯤꯟꯕꯤꯌꯨꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯦ ꯍꯩꯁꯤꯡꯕꯤꯗꯨꯅ ꯂꯣꯏ ꯂꯧꯈꯤꯕ ꯇꯥꯔꯦ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯄꯥꯕꯒꯤ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯄꯤꯌꯨꯀꯣ ꯊꯥꯎ ꯊꯨꯝꯗꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯌꯦꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯃꯥꯒꯤ ꯁꯦꯕꯥ ꯁꯤꯕꯤꯒꯦ ꯇꯧꯕ ꯆꯥꯅꯤꯡꯗ꯭ꯔꯒꯅꯦ ꯆꯥꯔꯨꯅꯨ ꯍꯥꯏ ꯅꯪꯁꯨ ꯑꯗꯨꯝ ꯈꯇꯪꯗꯤ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯀꯨꯏꯔꯦ ꯄꯥꯕꯅ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯔꯨꯕꯤ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯀꯨꯕꯣꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯔꯨꯕꯤꯅ ꯕꯥꯕꯥ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯀꯣꯕꯤ ꯊꯣꯡꯕꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯄꯥꯅ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯨ ꯍꯥꯏꯕꯗꯨꯗꯤ ꯐꯨꯠꯇ꯭ꯔꯕ꯭ꯔꯥ ꯐꯨꯠꯇ꯭ꯔꯤ ꯆꯝꯐꯨꯠ ꯐꯨꯠꯅꯕꯒꯤ ꯃꯌꯥꯟꯒ ꯂꯩꯇꯦ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯈꯖꯤꯛꯇ ꯊꯛꯀꯦ
ꯆꯥꯛꯁꯤꯗꯤ ꯆꯥꯔꯔꯣꯏ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕꯅꯣ ꯂꯩꯇꯦ ꯑꯗꯨꯗꯤꯅꯦ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯈꯖꯤꯛꯇ ꯂꯨꯝꯃꯛꯑꯣ ꯏꯄꯥ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯈꯖꯤꯛꯇ ꯊꯛꯀꯦ ꯈꯧꯅꯥꯎꯁꯦ ꯈꯧꯒꯪꯅꯔꯦ ꯑꯁ ꯑꯩ ꯐꯔꯛ ꯇꯥꯔꯅꯤꯗ ꯃꯩꯒ ꯑꯃꯨꯛ ꯍꯧꯒꯠꯅꯕ ꯉꯝꯃꯔꯣꯏꯕ ꯁꯤꯡꯅꯒ ꯁꯤꯡ ꯂꯩꯇꯕꯒ ꯏꯁꯤꯡ ꯑꯌꯤꯡꯕꯁꯦ ꯑꯗꯨꯝ ꯊꯛꯑꯣ ꯏꯁꯤꯡ ꯑꯃꯍꯥꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯨꯕꯤ ꯃꯀꯨꯕꯨꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯆꯧ ꯉꯝꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯍꯤꯞꯇꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯉꯣꯕꯅ ꯕꯥꯕꯥ ꯑꯩ ꯅꯃꯧ ꯅꯨꯄꯤꯒ ꯃꯣꯏꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯣꯏꯅꯦ ꯆꯠꯇꯧꯔꯤꯗꯨꯕꯣ ꯑꯔꯨꯕꯤꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯂꯝꯃꯤ ꯏꯄꯥꯝꯒꯤ ꯏꯃꯥꯅ ꯆꯥꯛ ꯀꯧꯔꯤ ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕ ꯐꯔꯦ ꯆꯠꯂꯨꯔꯣ ꯍꯩ ꯉꯥꯏꯈꯣꯅꯦ ꯃꯧ ꯅꯪꯕꯨ ꯑꯩꯒꯤ ꯆꯥꯛꯀꯗꯤ ꯊꯣꯡꯂꯝꯂꯕ꯭ꯔꯣ ꯉꯔꯥꯡꯒꯤ ꯆꯖꯤꯛ ꯌꯥꯝ ꯂꯩꯌꯦꯅ ꯊꯣꯡꯂꯝꯗ꯭ꯔꯤ ꯆꯖꯤꯛꯇꯣ ꯑꯗꯨꯝ ꯆꯥꯔꯣ ꯅꯨꯄꯥ ꯂꯥꯎ ꯆꯠꯂꯁꯤ ꯊꯦꯡꯉꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯏꯕꯣꯆꯧ ꯅꯨꯡꯉꯥꯏꯇꯅ ꯃꯗꯨꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯤꯔꯥ ꯏꯆꯥ ꯏꯃꯧ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯤꯅꯨꯡꯁꯤ ꯃꯊꯦꯛ ꯂꯩꯇꯦꯗ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯁꯦ ꯏꯆꯥ ꯅꯨꯄꯤꯁꯨ ꯃꯄꯥ ꯑꯩ ꯅꯥꯔꯦ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯂꯥꯛꯇꯨꯅ ꯕꯥꯕꯥ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯀꯝꯗꯧꯔꯦ ꯍꯥꯏꯗꯅ ꯍꯪꯂꯗꯦꯅꯦ ꯇꯥꯟꯖꯥꯗꯨꯗ ꯇꯣꯂꯨꯃꯨ ꯂꯥꯛꯇꯨꯅ ꯏꯇꯥꯎ ꯅꯆꯥꯒ ꯅꯃꯧꯒꯁꯤꯅ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯅꯨꯄꯤ ꯃꯄꯥꯝꯗꯅꯤ ꯑꯗꯨ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯄꯥꯎ ꯇꯥꯏ ꯈꯔ ꯐꯔꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯔꯒꯦ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯗ ꯏꯇꯥꯎ ꯆꯥꯕ ꯊꯛꯄꯒ ꯑꯃꯠꯇ ꯌꯥꯗꯦ ꯍꯟꯗꯛꯇꯤ ꯅꯨꯡꯁꯤꯠ ꯑꯁꯥꯕꯁꯨ ꯌꯥꯎ ꯃꯥꯜꯂꯤ ꯆꯤꯜꯂꯩꯒꯁꯤ ꯂꯣꯏꯅ ꯄꯣꯛꯊꯣꯛꯂꯦ ꯅꯪꯕꯨ ꯑꯃꯥꯏꯕꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯣ ꯌꯦꯡꯗꯦꯗ ꯏꯇꯥꯎ ꯑꯃꯥꯏꯕ ꯑꯃꯠꯇ ꯀꯧꯔꯁꯨ ꯍꯥꯏꯕꯕꯨ ꯃꯅꯥ ꯃꯊꯨꯟꯗ ꯍꯥꯞꯇꯦ ꯇꯟꯗꯅ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯦ ꯐꯔꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯑꯩ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯈꯦꯂꯦꯟꯗꯣ ꯀꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯂꯝꯃꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯂꯝꯃꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯏꯕꯣꯆꯧꯕꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯏꯕꯣꯆꯧꯁꯨ ꯅꯥꯕ ꯈꯔ ꯐꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯔꯨꯕꯤꯗꯤ ꯃꯀꯨ ꯏꯕꯨꯡꯉꯣꯅ ꯅꯥꯕ ꯐꯔꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯩꯅ ꯊꯑꯣꯏꯅ ꯁꯤꯖꯔꯁꯅꯨ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯌꯦꯡꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯠꯂꯝꯃꯨ ꯍꯥꯏꯕꯗꯨꯅ ꯍꯩꯄꯥ ꯁꯥꯗꯅ ꯂꯥꯌꯦꯡꯍꯟꯕꯗꯒꯤ ꯃꯁꯥꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯟꯈꯠꯂꯦꯕ ꯑꯁ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯅ ꯁꯥꯒꯠꯂꯕ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯏꯍꯜꯂꯦꯕ ꯍꯥꯏꯅꯒꯤ ꯂꯥꯛꯄꯨ ꯂꯥꯛꯏ ꯃꯥꯒꯤ ꯇꯣꯜꯂꯝꯃꯨ ꯍꯥꯏꯕ ꯍꯥꯗꯨꯕ ꯁꯛꯇꯥꯊꯤꯁꯤ ꯇꯣꯜꯂꯝꯃꯨꯗꯨ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯎ ꯏꯕꯣꯆꯧꯗ ꯀꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩ ꯂꯥꯛꯏꯌꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯀꯨ ꯏꯕꯨꯡꯉꯣ ꯂꯩꯇ꯭ꯔꯣ ꯀꯧꯔꯒ ꯌꯦꯡꯉꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕꯗꯨꯕꯨ ꯑꯩꯅ ꯃꯥ ꯄꯥꯟꯅꯔꯒ ꯂꯩꯕ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥꯗꯨꯕꯨ ꯀꯩꯅꯣꯕꯁꯤ ꯑꯩꯒꯤ ꯈꯣꯟꯗꯥꯁꯤ ꯀꯩꯗꯧꯔꯒꯦ ꯇꯟꯖꯥꯗꯨꯗ ꯏꯕꯣꯆꯧ ꯊꯣꯛꯂꯛꯇꯨꯅ ꯍꯩꯕ ꯏꯇꯥꯎ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯑꯩꯒꯤ ꯀꯥꯗ ꯆꯪꯁꯤ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧꯅ ꯃꯇꯥꯎꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯁꯣꯝꯗ ꯏꯕꯣꯆꯧꯒꯤ ꯀꯥꯗꯅꯤ ꯇꯣꯂꯝꯃꯨꯅ ꯏꯕꯣꯆꯧ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯊꯧꯒꯜꯂꯣꯟꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯂꯨꯗ꯭ꯔꯤꯕ ꯏꯕꯣꯆꯧꯅ ꯁꯦꯝꯗꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤ ꯏꯇꯥꯎ ꯇꯣꯂꯝꯃꯨꯅ ꯑꯗꯨ ꯏꯇꯥꯎ ꯅꯪꯁꯨ ꯅꯁꯥꯗꯣ ꯈꯔ ꯐꯔꯕꯅꯤꯅ ꯀꯕꯣꯛ ꯂꯩꯒꯤ ꯄꯣꯠꯐꯝꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯁꯤꯗꯅ ꯅꯪꯅ ꯀꯕꯣꯛ ꯂꯩꯗ ꯇꯧꯔꯒ ꯂꯩ ꯅꯪꯅ ꯆꯠꯁꯤ ꯍꯥꯏꯔꯁꯨ खर लेरगा चसी इसासे कया कन नत्रबनिना अई मपान थोकनिंगदेने होय होय फरे फरे अदो नंग अई नाइबदो यारुको नंग नसानसु खंगजरब नत्रो नंगी नाइबदा कना लेरि येगो अदुगने नंग वखल ताउको असुमना नुमित असिसु हौखिरमी असुमना तोलमुना इबोसौगी वफम पुंबा कबो लेइदा तमलमी अदुगा इबोसौ अमदि कबो लेइबु खंगनहलमी इबोसौ मासु हनुथंग अदुदा इनौनौना नुक्सिबगी येनिंग सोंग हौरक्लमी असुमना नोंमगी नुमितनी इबोसौ अदु फिनाना सेतुना मागी कादगी थोरक्तुना मंगोलदा थेलिबा मिक्सेल अदु येंगदुना मसम अदु सिटनाना सेमी हाली इबोसौना यारे कइनो सि ओरदी फजरे हनुथंग सिदा अंगांग मसुगी फुरिकलितपसिदी करिगबु संगदमनगनी चलगे थेंगने असी हाइनी इबोसौ कबुकलेगी पोटफम तमना लाक्लमी अदुबु माना कबुकलेगी पोटफम योरकपददी नुपा हनुबा खरा कबुकलेगी पोटफम अदुदा सिंजु सादुना माया हिगत्र लेरमी हनुरबा इबोसौ करोमदगिनो खंगदा खमल साउ फावरक्लमी इबोसौ
kabok lay manakta sangsilagtuna. Kabok lay, singju piro. Tanzaduda hana layramba nupahal aduna asum na hairaklammi. Kabok lay, nangi singju do aykhoy dana piro. Hangmandana singju si wokdri. Nangi singju sina asuk yam hawi sina kamay tawino khangde. Nangi na kuna totpagire kaino. Top topa mahaw mo layne. Atopa hanuba man namok asum na hairaklammi. Ibiyama kabok lay nangsi hanurap haw nasak fazabadi handene ko. Aydi wakal na mabula itawrisi. Kuy na pakra oyduna wana na itom hinglakli. Lemhauri ba punsi mate krasi nangalaymi na mabu aydi pamlaine. Nupahala dogi wahayda ibosaw sauna pukhagulagtuna. Suwaise saynam na mamiyam larida. Ngasi noy na ne ay nagpudarakani ko. Ibosaw iwataduda hana laraman nupahala duna asum na hairaklammi. Kanano ne suwayda apaoring sari sipo. Ay tawno nupi mangda akan sano ariyamada pudarakani. Siya yam pawagi mawni ne adu oirabadi nupa masasang yengnaba taridana. Asi haina hanubasing adu hanuthang aduda hanubi kabok laygi hagtagta kuthanagi tawraklammi. Kabok lay pakhatna nupasing adu bakhamjinduna han layraman nupa halsingdu chalhankirami. Aduga kabok lay tapna ibosawdo onsilagtuna. Tada karigino mi khatnagi tawribadu ba? Moygi wangang sagangdo hemanba adugini. Adugane nangsu irang yam tawgono yengningde. Nang ngasidagi potpham phamaga yaroy. Yam thuna nangi potphamse loisilo. Ngasimak nang aina yumda pusilani. Natrabadi mina nangonda mityeng karang yam tarakpa tare. Asi haina ibosaw ipagtiyek pagtana hanuthang aduda kambal sawribani haina kabok laybu mayumda pusilani haina lepkre. Asumna kabok laysu magi potphamado loisilami. Loisinba loiraduna. Tada chatlasi. Hoy salasi lao. Tanzaduda kabok laygi potpham aduda angang ama laktuna. Abok laysabi singju laygi singju loikraba. Ibosaw na. Ngasidagidi noy abok laysabi se aina singju yolalaroy. Noy abok laysabi se aina puraga sakradawni. Kagino pupo abok laysabi puduide. Noy abok laysabi se aykoida mau uhelurage. Tada sidi sibu wadina angang sida. Hihi adudi ay mingoda paukta murage abok laysabi do pupu amana puraga sakrena. Asi haina ngangadu siyan kirami. Ibosaw na kabok laybu mayumtam na puraklami. Asum na numidang wayramni ibosaw na mangthaduna kabok layntong inaduna mayum na sanglaglami. Makoy ani na sanglagpo ubada arubi magi nupabu kauduna. Nupa! Nupa! Noy na paano po sila ba? Hanubisi ka na? Ay syukang ni Baba dahangi. Baba, kanano nupi ma Baba itong inaresiwa. Maro namato ni. Ngasidagi yung masida ay ko'y punalay na si Haida na ay napurak liba ni. Kayo nga si Baba. Hanuthang sida ima tumiga pusilay sibo nati hemandra. Karigi heman mano. Laibag na tamlang bagini. Arubina. Nupa! Noy na pa siyam tunan niya hanubisi tindokway sao. Migi mangda chok na bayam singan hayo ko. Hanuthang sida kayo to entori mano kangdine. Mamay singsiya ikay ba kayo kangdraman. Baba, namaw nupi na hay suway bani. Amukta mina kangnaragchingay hanubisi tindokpi ko. Ay, mina namato noy napurak liba sibo kayo bagi amuk tindoktori ko. Sese, hando. Ay ko'y ne imong jagi. Kabuk lay, lao. Asi hay na ibosaw amadi kabuk lay imong desangki arubi di isaw langli. Layzan ning ray ni yung sida karino. Mi singsiya ikay ba do kay sukhang draman. Hanuthang sida nupiga pusilag adana ngangkre. Masamong gimangda ikay ba kay do karim na paw draman. Tugay niya dubudi ay natawagpadi yung. Kabuk lay arubi na ngangli madu taraga ibosaw di yeng do na asum na hairaklammi. Tata, nang ginamaw siya para matabi na yaroy ito rin. Tagkayam na kangting. Mamaton, nang na mamamoy na. Wakal tadraba ay isa imaw siya. Wakal amuk tatahan. Tahan ki. Hausikti, mo'y nagatadada usit na magyaroy. Tadada usit hoy dan tawumido. Kabuklay kanano kagan gadaman ni. Ay tap na nagtaraki ako. Asum na matang ginamit ni. Ingoba na. Ruby, hagot mo rin ako. Matam si Tengzilay. Nga mo rin karukano ko ay nga tatunggi. Kaino nga mo rin po. Sa ising atong na ba hagot mo rin ako. Ngarang silagpi no'y ginamato na hanubito. Ano na kaitong jasani ngam JD. Mayum sige mauna dra. Nasidagi mango na imong itapagpumba no'y tawala daw ni. O pare-pare doon tumo.
asai khau da thuki ki asi hai ne set ki somda kabuk lei arubi na thengla ba hagalak ta badu da arubi ka da sangak tu na arubi hagat lo ne matam se thengji lakle he kai no nang na ai ka da sangaga awala pa sari sia nang ki kari na tik lai da na ai na tum da pa na ri no hey pa na ba gi wa na ti numina awa to yoru si phau sum tum da lai ra badi hawdok pa ta badi mo mo oi bagi ngan hawgat ta na thaben khang lo sing gi di khan de hai sasat hawgat kai no imungi thabak ti ngasi dagi nang na loi taw ga da bani nang na hanu thang da na yum pa lai do yum sigi minai oi ro ge hai na lak li bana tro salo thokro ngak ta tum ge ai kabuk lei kari so hai de tumina thoki arubi madom asum na hai sei ngai ni hanu bina ai no ot khai gi yemu na adobo khangau de kabuk lei na isingkol ama pai du na arubi da zuro hai silak ba arubi khangpre khang na he kai no ngobra hanu bina pharabra ha hausikti pharamani ba thaksi khasi khangda ba as phamanga se noi de chole he hanubi ang no gai ni arubi engon de singnar de na nangauji arubi kana ga haibido khagal ma tai de na asi haina arubi kabuk legi masam madu phoi gi haina lamlak lami adubu kabuk leina arubi gi makhut khudang adu phaduna leithek lami ayo he hanubi aphabi engosi thado kai do bai thadok toi ba ha na khusi thado hairabadi engon da lal hai suk ai ga hairoi adu oirabadi aisu nangi khudang se suk tha hek thado oi asi haina kabuk lei arubi gi makhut adu hena leithek lami arubi saina du khang mangamta ilale thado arubi na sum hairabada kabuk lei arubi gi makhut adu thadok lami arubi makhut khudang adu na du na kapli kabuk lei na matung mo naw engon da thawgalo ek kairakpada nang aina kaidogi tanza du da sobi laktuna magol adu leptuna mapabu mu kauri baba ko baba kabuk lei thoklak tuna kana nangla aikoi baba na ngarang chele haiba tawngami hanubi do he hanubi nangna aikoi baba gi maral mathum singsia pambagi aikoi baba sin nangna phapiri na tra o nangla ta dagi masani gol sel da sopi ma lei haiba do kari aibu sel da sopi gai dana ibu sona hey ipagi sobi kari do nangna nama to na thawai usita na ngang libu baba masigi taw ngami se masini baba gi lan thum pambagi baba bu ta taru ka phapiri na tro natte da nang nama to na ibu phabu nate aina nama to si phabu ni ado nang lak ni basibu kari gi do sel ni ba lak ni bro aina lak ni se baba na nupi to min pusile habdo maduki pau ta badagi thawai na baba hi nupi to mi se ta thok lu gi lai ba nang di unthok na thuna pau ta rong khreda ta jadi kai no asuk nang na leira ga bo kai do bagi ta roi de o aduga thai na ina aduk kana na ki ba kan tu da aina bagi pau ta de hai da na nang lak ta ba adudi kai do ni baba ai ta sin ta da bagi ni ta ra ga bu kai gi la oi doi no yare so ipa nangi na gul sap sa na khang yare yo na yum sa kai na baba na sa bai ta tali sibu kai gi do ipa ge so bi ngasi de gi nang na pa gi yum sida khongul tarak la do masa ma oiraga mapa bu nuksi bu ngam da ba mapa gi maral khakta pam bu nang bu karam masa adu kuina aina ngam da do leiri kai ai bu sak sa kho ma inbi na ba kana su lei ki de kaya rak aina nang bu ipa gi nakta amuk ta law haidana pau sen ki bu do adu bu no mata nang bu na pa gi nakta la ki bra ipa ne wai ang nang chi salo ngasi di asobi tasin ikai bu phaurak lami mapa da nungai ta yeng du na asum hairak lami papa nasana papa gi mafam da yam lan kre ai bong da ngak yu papa nasa moi raga mapa bu nusi ngam ta ai di mi na te asi hai du na asobi kapli kabuk lei asobi bu themjin bi asum na asobi ngasi di wakhal tara du na mapa gi mafam da lal hai jerami asum na numit asi su hau khirami nomagi numit ni arubi isau lang da na sak thom ni ngasi gi hanu bi se pra aphau bi ai na di mase ai gi min ai ten ge khalaga ai oina ma gi min ai oi leire ba hanu bi ni hai bagi wa masadi ai gon da ye na kali ne masi ai na i karak ta na ne chak ta hu ha pa ga bi jai do ni masi kadom da gi no khangdi kabuk leina asum na khumlak lami ho nang na ngon da pizza ga dori ba hu ha pa sak to ai no oina nang na ya do phak la ga ille da na iba to hai arubi hai bi lu su lu da na arubi ko bi anai bi na min ga di arubi gai na
ꯃꯤꯡꯗꯅꯤ ꯂꯨꯔꯤꯕ ꯅꯕꯨꯛꯆꯦꯜꯗꯤ ꯄꯨꯔꯥ ꯑꯅꯩꯕꯤꯅꯤ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯉꯥꯏꯈꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯏꯔꯨꯖꯔꯕ꯭ꯔꯣ ꯂꯨꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯏꯔꯨꯗꯅ ꯆꯥꯛ ꯊꯣꯡꯉꯤ ꯀꯕꯣꯛ ꯂꯩ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯩꯃ ꯍꯩ ꯋꯥꯔꯛꯇꯕꯤ ꯅꯪꯅ ꯏꯔꯨꯗꯅ ꯊꯣꯡꯂꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯄꯥꯕꯨꯡꯁꯦ ꯄꯤꯖꯒꯗꯧꯔꯤꯕꯅꯤꯅꯦ ꯍꯥ ꯄꯥꯕꯗꯤ ꯑꯗꯨꯝ ꯑꯩꯅ ꯏꯔꯨꯗꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕꯅꯤ ꯃꯃꯧꯒꯤ ꯋꯥꯐꯝ ꯇꯥꯕꯗ ꯏꯕꯣꯆꯧ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯅꯍꯥꯟꯈꯩ ꯑꯩꯅ ꯆꯥꯔꯤꯕ ꯆꯥꯛꯇꯨꯗꯤ ꯏꯃꯧꯅ ꯏꯔꯨꯗꯅ ꯊꯣꯡꯕ ꯆꯥꯛ ꯑꯣꯏꯔꯦ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩ ꯀꯕꯣꯛ ꯂꯩꯅ ꯍꯩ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯏꯔꯨꯔꯒꯅꯦ ꯆꯥꯛ ꯊꯣꯡ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯏꯔꯨꯖꯔꯨ ꯂꯥꯎ ꯑꯁ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯑꯋꯥꯠꯄ ꯁꯥꯔꯤꯁꯤꯕꯨ ꯍꯥ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯔ ꯌꯥꯝ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯏꯔꯨꯗ꯭ꯔꯕꯁꯨ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯌꯥꯏ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯅꯪꯅ ꯏꯃꯨꯡꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯁꯦꯝꯗꯣꯔꯛꯀꯅꯨ ꯍꯦ ꯐꯠꯇꯕ ꯅꯔꯝꯆꯠꯇꯣ ꯁꯨꯝꯊꯣꯛꯄꯤꯒꯦ ꯍꯥꯏꯗꯅ ꯉꯥꯡꯕꯤꯕꯅꯤ ꯍꯥꯟꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯀꯕꯣꯛ ꯂꯩ ꯑꯩ ꯂꯩꯔꯕꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯕꯒꯤꯅꯦ ꯂꯤꯆꯠ ꯆꯠꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯀꯕꯣꯛ ꯂꯩꯅ ꯅꯝꯗꯅ ꯑꯔꯨꯕꯤꯕꯨ ꯏꯔꯨ ꯂꯨꯖꯍꯟꯗꯨꯅ ꯆꯥꯛ ꯊꯣꯡꯍꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯆꯧ ꯍꯣꯏꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯍꯩꯃ ꯊꯣꯡꯒꯥꯜꯗ ꯆꯪꯉꯛꯏꯁꯤꯕꯨ ꯊꯣꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯁꯦꯟꯗꯣꯏ ꯄꯤꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯑꯩ ꯅꯣꯏꯅ ꯂꯧꯔꯒꯦ ꯍꯟꯗꯛꯇꯤ ꯁꯦꯜꯁꯨ ꯁꯤꯀꯤꯇ ꯄꯥꯏꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯔꯨꯕꯤꯅ ꯊꯣꯏꯕ ꯅꯪ ꯁꯦꯟꯗꯣꯏ ꯄꯤꯕ ꯂꯥꯛꯏꯔꯣ ꯍꯣꯏꯗꯩꯕ ꯕꯥꯖꯤ ꯏꯕꯣꯆꯧꯕꯨ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯇꯤꯌꯦ ꯑꯗꯣ ꯁꯦꯟꯗꯣꯏꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯗꯨꯝ ꯄꯤꯔꯒꯦ ꯍꯣꯔꯦꯟ ꯕꯥꯖꯤ ꯏꯕꯣꯆꯧꯒ ꯃꯁꯥ ꯊꯦꯡꯅꯔꯀꯥꯟꯗ ꯑꯗꯨꯝ ꯄꯤꯔꯒꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯝꯃꯣ ꯅꯪ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯣꯛꯅ ꯂꯥꯛꯅꯕꯗꯣ ꯇꯟꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯜꯁꯦ 이때이면 빠이신비오로 마망 타가 한dak 타기가 센도이네다 크라이비오 아시아이나 셀도 아루비다 비락람미 아두부 아루비나 셀라도 러버 낭징ngay kadomdagino khangdi kamuk leina 셀도 탑 ꯂꯧꯈꯤꯗꯨꯅ 이bunga matongdadi nangbasi busau leramdrabasunya namabok ayoina hekta kauro phare phare 셀세 한dak 타가 마망 타기간데 하이브 natro hoi mabo adoi mabo nasamu sarage asi haiduna satki kamuk lei Tawasada selsing adu masing thiduna imungde sangki arubi wakari su haiba ngamda sauna manengi matawadu yengdo lehrami asumna numit asigi numitangni arubi magi dupada asumna hairi dupa akhoi bu sumaina su kayam kui lekhisi ai kasibak noina pa du danya akhoi ni tongana sarake nangi phampham tokpodo khairo hayo ba nangi lanthum to khairo hayo ha ai haiba tali he nang hayo dupa Kaihido nangna lupa suyam thoktribasibu ha law yam thuna hairu lawba asi haini ngobabu arubina singduna ibostogi kadamna puraklami adubu ingoba mapagi kada sangma ngamda thongjil aduda leptuna lei arubi ingobabu makuibungogi kada insili ibosona ingoba kaidore baba kaino ne kaino umdra tawleribdu kaino Kainomta haigena karino nang naining libdo sat hairo ne papa ngasi de ge khoi tonga na sarage hage tawni ha tonga na sarage ba yam phare kaino dudi saru ngasi de gi tonga na saru arubi magi nu pada khusini siktuna na son pikna ai na hayo habdo sat hairo nang na hayo haidi karamno as lan thongi matang do ai bab tare baba ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯆꯥꯗꯧꯔꯕꯅꯤꯅ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯟꯊꯨꯝꯗꯣ ꯄꯤꯕꯤꯔꯣ ꯅꯪꯒꯤ ꯀꯔꯤ ꯐꯪꯐꯝ ꯊꯣꯛꯄ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯑꯩꯒꯤ ꯂꯟꯊꯨꯝ ꯂꯩꯇꯦ ꯂꯩꯔꯁꯨ ꯁꯨꯛꯄꯤ ꯄꯤꯔꯣꯏ ꯅꯪꯉꯣꯟꯗꯗꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯄꯥꯄ ꯅꯠꯇꯦ ꯅꯪꯕꯨ ꯅꯣꯡꯃꯇ ꯑꯩꯕꯨ ꯅꯄꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯍꯥ ꯑꯗꯨꯒꯁꯨ ꯑꯩꯒꯤ ꯂꯟꯊꯨꯝ ꯄꯤꯌꯨ ꯀꯥꯏꯗꯅ ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣ ꯇꯣꯉꯥꯟꯅ ꯆꯥꯅꯤ ꯍꯥꯏꯗꯣ ꯆꯥꯎꯔꯣ ꯌꯥꯔꯦ ꯑꯩꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕꯅꯤ ꯑꯗꯨꯒ ꯂꯟꯊꯨꯝ ꯄꯤꯌꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯔꯨꯕꯤꯅ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯤꯗꯨꯅꯣ ꯄꯥꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤꯅꯤ ꯀꯕꯣꯛ ꯂꯩꯅ ꯍꯩ ꯃꯍꯨꯋꯥ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯕꯗ ꯅꯪꯅꯦ ꯑꯋꯣꯠ ꯑꯄꯥ ꯁꯥꯅꯨ ꯑꯔꯦꯝꯕꯗ ꯅꯪ ꯑꯩꯒꯤ ꯃꯁꯤꯡꯗꯣ ꯍꯧꯖꯔꯛꯁꯅꯤ ꯃꯁꯤ ꯑꯗꯨꯕꯤꯁꯦ ꯃꯁꯤ ꯑꯩꯅ ꯁꯣꯝꯅꯦ ꯃꯍꯥꯛ ꯀꯤꯕꯒꯤ ꯍꯥꯏꯕꯤꯕꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯃꯁꯤ ꯏꯉꯣꯕꯅ ꯄꯥꯕ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯟꯊꯨꯝ ꯄꯤꯗꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯄꯥꯕꯅ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯟꯊꯨꯝꯗꯣ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯑꯩꯗꯤ ꯁꯤꯒꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯁꯤꯔꯨꯔꯣ ꯃꯗꯨꯗ ꯑꯩꯅ ꯈꯝꯂꯛꯇꯧ ꯃꯥꯜꯂꯨꯔꯕ꯭ꯔꯣ
ꯍꯦꯃꯟꯗ꯭ꯔꯣ ꯄꯥꯕ ꯅꯪꯁꯨ ꯑꯗꯨꯗꯤ ꯄꯥꯕꯅ ꯑꯩꯈꯣꯏꯒꯤ ꯂꯟꯊꯨꯝ ꯈꯥꯏꯔꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯔꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯒꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯇꯣꯉꯥꯟꯅ ꯆꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯇꯣꯉꯥꯟꯅ ꯆꯥꯕ ꯄꯥꯝꯂꯕꯅꯤꯅ ꯅꯣꯏ ꯑꯅꯤ ꯉꯝꯅꯕ ꯊꯕꯛ ꯁꯨꯔꯒ ꯆꯥꯒꯗꯕꯅꯤ ꯑꯩꯒꯤ ꯀꯣꯠꯇꯒꯤ ꯐꯧ ꯂꯧꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯊꯥꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯁꯨ ꯑꯃꯠꯇ ꯍꯦꯛꯂꯒ ꯆꯥꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯣꯆꯧꯅ ꯑꯔꯨꯕꯤ ꯑꯃꯗꯤ ꯏꯉꯣꯕꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯍꯜ ꯑꯣꯏꯔꯕ ꯁꯣꯟꯖꯤꯜꯂꯛꯂꯕ ꯏꯕꯣꯆꯧ ꯃꯆꯥ ꯃꯎꯒꯤ ꯁꯦꯕꯥ ꯐꯪꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯕꯣꯛꯂꯩꯅ ꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯏꯉꯣꯕ ꯑꯃꯗꯤ ꯑꯔꯨꯕꯤꯗꯤ ꯇꯣꯉꯥꯟꯅ ꯆꯥꯕꯗꯒꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯅ ꯅꯣꯏ ꯅꯃꯥꯇꯣꯟꯁꯦ ꯃꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅꯤꯁꯦ ꯋꯥꯔꯕꯅꯤ ꯃꯥꯅ ꯑꯄꯪꯕ ꯏꯀꯨꯕꯣꯛꯁꯤꯗ ꯏꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯋꯥꯍꯜꯂꯤꯕꯅꯤ ꯃꯁꯦ ꯌꯥꯝ ꯐꯠꯇꯕꯤ ꯍꯟꯅꯨꯕꯤ ꯌꯨꯝꯒꯥꯏꯕꯤꯅꯤ ꯃꯁꯤ ꯅꯪꯅꯗꯤ ꯏꯃꯥꯇꯣꯟꯁꯦ ꯐꯠꯇꯦ ꯍꯥꯏ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅꯗꯤ ꯑꯩꯈꯣꯏ ꯏꯃꯥꯇꯣꯟꯁꯦ ꯐꯩꯅ ꯍꯥꯏꯅꯩ ꯄꯥꯕꯒꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯇꯣꯟꯅ ꯏꯟꯁꯥꯡ ꯍꯥꯎꯕꯒ ꯊꯣꯡꯉꯒ ꯆꯥꯛꯀꯁꯦ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯗꯒꯤ ꯃꯁꯥꯒꯁꯦ ꯗꯤꯛ ꯂꯥꯎꯏ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯥꯔꯤꯉꯩꯗꯗꯤ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯂꯝꯕꯅꯤ ꯅꯪꯅ ꯆꯥꯛ ꯈꯤꯇꯪ ꯄꯤꯖꯗꯅ ꯍꯣ ꯑꯩꯅ ꯆꯥꯛ ꯈꯤꯇꯪ ꯄꯤꯖꯕꯒꯤ ꯅꯠꯇꯦ ꯃꯌꯥꯡ ꯀꯪꯉꯤꯗꯣ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯍꯧꯖꯤꯛ ꯅꯣꯏ ꯅꯄꯥꯁꯤꯅ ꯃꯁꯥꯒ ꯐꯗꯅ ꯗꯤꯛ ꯂꯥꯎꯔꯤꯁꯤꯗꯤ ꯃꯇꯨ ꯎꯇꯣꯝꯕꯤꯁꯤ ꯂꯧꯕꯗꯒꯤꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩꯗꯤꯅꯦ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏ ꯅꯣꯏꯒꯤ ꯅꯄꯥꯒ ꯅꯃꯥꯇꯣꯟꯒꯁꯦ ꯀꯩꯊꯦꯜꯒꯁꯦ ꯄꯨꯂꯞꯒ ꯆꯠꯃꯤꯟꯅꯗꯅ ꯅꯣꯛꯇꯅ ꯈꯦꯗꯅ ꯍꯅꯨꯊꯪꯁꯤꯗꯅꯦ ꯃꯤꯠꯁꯦ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩꯗꯤ ꯅꯃꯤꯠ ꯅꯥꯔꯗꯤ ꯌꯦꯡꯉꯨꯅꯨ ꯀꯩꯅꯣ ꯅꯃꯤꯠꯇꯣ ꯐꯤꯅꯔ ꯀꯩꯅꯣ ꯈꯨꯝꯖꯤꯜꯂꯣ ꯅꯃꯤꯠ ꯅꯥꯗꯅꯕ ꯅꯨꯄꯥ ꯅꯪ ꯑꯩ ꯏꯁꯨ ꯈꯔꯛꯀꯗꯧꯔꯤ ꯑꯩ ꯀꯩꯒꯤ ꯏ ꯀꯥꯗꯣꯏꯕ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯔꯞ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯑꯗꯨ ꯅꯨꯄꯥ ꯅꯪꯕꯨ ꯀꯩꯅꯣ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯊꯤꯌꯨꯗꯅ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯅ ꯊꯤꯗꯣꯏꯁꯤꯕꯣ ꯑꯩꯗꯤ ꯑꯃꯠꯇꯁꯨ ꯍꯩꯇꯅ ꯍꯩꯇꯦꯅ ꯁꯨꯝ ꯂꯩꯗꯧꯔꯤꯕ꯭ꯔꯣ ꯏꯄꯥꯝꯗꯒꯤ ꯁꯦꯜ ꯅꯤꯃꯟꯗꯅ ꯏꯀꯥꯏꯔꯦ ꯑꯩꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯄꯥꯝꯗꯒꯤ ꯅꯤꯔꯒ ꯆꯥꯈꯤꯁꯦ ꯍꯥꯏꯅꯣ ꯅꯣꯏꯅ ꯄꯥꯝꯗꯒꯤ ꯅꯤꯕꯕꯨ ꯀꯩꯒꯤ ꯀꯥꯏꯗꯣꯏꯅꯣ ꯅꯣꯏꯅ ꯄꯥꯝꯅ ꯁꯦꯜ ꯄꯥꯏꯔꯤꯗꯣ ꯅꯪꯅ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤ ꯁꯦꯜ ꯇꯨꯃꯤꯟ ꯍꯨꯔꯥꯜꯂꯒ ꯅꯄꯥꯝꯅ ꯊꯩꯕꯗꯒꯤ ꯅꯣꯏꯅ ꯄꯥꯝꯗꯣ ꯁꯦꯜ ꯄꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯑꯩꯅ ꯅꯣꯏꯅ ꯄꯥꯗꯒꯤ ꯁꯦꯜ ꯀꯌꯥꯝ ꯍꯨꯔꯥꯜꯂꯗꯅ ꯍꯨꯔꯥꯜꯂꯤꯗꯨꯗꯤ ꯑꯩ ꯈꯪꯉꯝꯃꯣꯏꯁꯤꯔꯣ ꯃꯤ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯐꯝꯃꯤꯁꯤꯡꯅ ꯁꯦꯟꯗꯣꯏ ꯄꯤꯔꯛꯄꯁꯤꯡꯗꯨꯁꯨ ꯅꯪ ꯂꯣꯏ ꯂꯧꯔꯤꯗꯨꯗꯤ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯝꯇ ꯅꯪꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯗ꯭ꯔꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯅꯤ ꯑꯗꯣ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯆꯦꯡꯒ ꯂꯩꯇꯦ ꯆꯔꯥ ꯍꯦꯟꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯀꯥꯟꯁꯤꯗ ꯇꯥꯟꯖꯥꯗꯨꯗ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝꯂꯛꯂꯝꯃꯤ ꯀꯗꯥꯏꯗꯒꯤ ꯉꯥ ꯊꯣꯡꯕ ꯃꯅꯝꯅꯣ ꯑꯃꯨꯛ ꯅꯝꯃꯩꯁꯤꯅ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯁꯤꯗ ꯑꯁꯤ ꯍꯥꯏꯅ ꯏꯉꯣꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯗꯨ ꯅꯝꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯄꯥꯕꯨꯡꯒꯤ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨ ꯂꯦꯞꯂꯔꯤ ꯎꯔꯤ ꯃꯄꯥꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯐꯝꯂꯒ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤꯕꯗꯣ ꯃꯃꯥꯇꯣꯟ ꯅꯪꯕꯨ ꯆꯥꯛꯇꯣ ꯄꯤꯔꯛꯂꯣꯅꯦ ꯏꯆꯦꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯆꯥꯕ ꯍꯧꯕꯤꯔꯣ ꯍꯥꯎꯔꯅꯤꯍꯦ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧ ꯆꯥꯛ ꯑꯗꯨ ꯀꯣꯠꯊꯗꯨꯅ ꯉꯥ ꯊꯣꯡ ꯃꯍꯤ ꯑꯗꯨ ꯇꯣꯠꯇꯨꯅ ꯆꯥꯛ ꯑꯗꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ ꯃꯄꯥꯒꯤ ꯆꯥꯛ ꯈꯨꯆꯥꯗꯨ ꯎꯕꯗ ꯏꯉꯣꯕ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯂꯤ ꯇꯥꯟꯖꯥꯗꯨꯗ ꯑꯔꯨꯕꯤ ꯂꯥꯛꯇꯨꯅ ꯏꯉꯣꯕꯕꯨ ꯃꯅꯥ ꯂꯩꯗꯨꯅ ꯄꯨꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯏꯉꯣꯕ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯨꯕꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯅꯁꯥꯗꯣ ꯏꯪꯊꯝ ꯐꯠꯇ꯭ꯔꯤꯕꯣ ꯐꯠꯇꯦꯗ ꯅꯨꯄꯥ ꯅꯪꯕꯨ ꯅꯊꯟꯗ ꯂꯩꯍꯧꯕ ꯌꯥꯒꯗ꯭ꯔꯣ ꯑꯩꯁꯨ ꯊꯕꯛ ꯂꯦꯞꯄ ꯌꯥꯔꯣꯏꯗꯧꯅꯤ ꯇꯧꯔꯤꯁꯦ ꯌꯥꯅꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯑꯗꯣ ꯌꯥꯔꯗꯤ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯕꯤꯔꯧꯀꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯐꯥꯟ ꯃꯊꯛꯁꯤꯗ ꯊꯥꯡꯒꯠꯂꯒ ꯊꯅꯝꯂꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯊꯣꯛꯑꯣ ꯑꯁꯨꯝꯅ ꯏꯉꯣꯕꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯔꯨꯕꯤ ꯅꯥꯔꯦ ꯍꯥꯏꯕꯁꯤ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯏꯕꯣꯆꯧꯁꯨ ꯈꯪꯂꯝꯃꯤ ꯀꯕꯣꯛꯂꯩ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯇꯥꯕꯤꯔꯤꯕꯣ ꯃꯧꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯏꯉꯣꯕꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯃꯧꯗꯣ ꯍꯥꯏꯐꯦꯠꯇ ꯌꯦꯡꯕꯤꯔꯨꯁꯣꯔꯥ ꯍꯣꯏ ꯌꯦꯡꯕꯤꯔꯨꯁꯣ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯕ꯭ꯔꯥ ꯍꯪꯕꯤꯌꯨ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯑꯔꯨꯕꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯑꯔꯨꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯔꯨꯕꯤ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯈꯔ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯃꯁꯥꯁꯦ ꯊꯛ ꯅꯤꯛꯂꯒ ꯂꯩꯔꯝꯂꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯀꯕꯣꯛꯂꯩ ꯃꯃꯧ ꯅꯨꯄꯤꯅ ꯅꯤꯡꯊꯝ ꯆꯜꯂꯤꯕꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯕꯨ ꯐꯩꯖꯨꯞ ꯀꯌꯥ ꯁꯨꯞꯆꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯩꯐꯨ ꯍꯧꯒꯠꯄꯤꯗꯨꯅ ꯀꯥꯗꯨꯕꯨ ꯁꯥꯒꯠꯍꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯔꯨꯕꯤ ꯅꯤꯡꯊꯝ ꯆꯟꯕ ꯈꯔ ꯐꯔꯛꯂꯝꯃꯤ ꯅꯪꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯔꯨꯕꯤ
Manem na magi wazabadu ubada mama bukseladu olakpagum tawraklami. Arubi tapna manem gi wahang adugi pakum piraklami. Khare phare. Nangbu cha ising kadi sarabro. Chadri. Haima. Thongdribra harisibo. Ingobadi saksadan sakraba. Chakpudi moitadan thonglami. Aina chaningdena sadabadi. Saksadrabadi yarroini nangbo. Sadingdrabasu khara sasindabu tawsi. Imanya Imaugi nga lawbirake adugane naku ibungubu thaduna amaiba kawhanduna ne yengansi asumna kabuk leina mamung nupibu seba tawbirami ibu songna amaiba kawduna arubi balayeng halami asumna mane makuna mabu nungsina tawbiba ubada arubi mabukning nungsiba phawraklami mahak wakhal taraklami asumna numidangi matamni ingobasu thabak halaklami nupi ai hali kharangan halaki tawbuni thabak ni yadadana adum thingtokre Ado nanguna sado kamay tarugi khara pharabro ay nama phare nupa yam thuna nama phaina nangdi arubi mamit pira chenduna ay ngasidi wakhal tare ay khoini na paba madi ima to na latki basinga do ngakbiyo haizarusi kaino nang nahari dubo moy tada ay ngondaro nang nakawido mani nangdi ay ngonda nupa na kawdayni kaino aduga moy tada kaina kawrisina Nupa kawbado nungaiti aduna moitado ina kawribani jani nangse narubadagi kainom tawkre wagase tapna ngangadana ay narubadagi wakhal taraba imato namadi pabanina mamoybu khanjaba mamoygi wasabadu ururaga ay ngasidi wakhal tare asi haina arubi mana ngasai ningtham chanduna thakthak ningtun leiringai Manem na magi seba tawbiba magui bungona amaiba kawduna yenghanbiba singadu mapuribada tamlami moitada ngasima ima pabanita lalai jarusi lao aina langzakiba irasido ngakpiyo haina haizaki lao dudi lalai jarusi aisu ngasidi nangna wakhal taburaga aisu wakhal khangta tarakpugum tawi lao nupi ima to namadi pabagi manakta ibani sasi asumna arubi amadi ingoba Mapa amadi mamaton anigi manakta laklami. Ingobana, Baba, nasana pabagi na pamda yamlantre, nasabog ngakpiyo. Baba, apang minamo ay buso, pahabanog ngakpiyo. Nasidi namaw wakal tare. Imato namadi Baba nina, namaw ay kiwasab uraga. Ay na, mamangay na tawki basinga to. Pataba ni Haiba, isa na kang jarakli. Asihay na arubi, kabuglay da mo sinduna. Imaton, apang minamaw amuk na ngakpiyo. Namaw na, imato ngi mapamda, haray daba, taray daba kaya tawkre. Madugi daba, imato na ibu, apang minikado na ngakpiyo ko. Kasi haba namit asidagi. Yung mamagi, matik sabi maumuoy doon na, inim ikugi siya pangsagi. Ado ni dana, imaw sidi. Imaw na dum na wakal tara dabu, karigay na, imaw mo ngakpiroy daw ribano. Iwasaw ingangag na maginupida asum na hiraklami. Karino na nga sisibo? Ang agpatawtong ang tateng na ribisibo. Ay, mamaton. Karino na, ay sibo, manglo. Kabuklay nukla doon na. Ho, mang natiye, taybang ni taybang. Nga sidi, mo'y paba na pamsaba to, ning matong labani. Nasaga na mo kasi, wakal tare. Ha? Nga sidi, ay isagay mo kasi, wakal tare ba? Ay nungay re. Nga sidi, ay yam nungay re. Baba, imaton. Apang mo na sana mo bu, among tangakpiyo. Kasi eba numit na sidagi, ay matiksama masama oy nabukot na zaragi. Nabi, law. Baba madi, imato ni makungsok to na lalahay na kurum na silaw. Asihay na arubi madi ingoba, mapa madi mamaton ni makungsok na kurum do na lalahay zarami. Asum na hausikti ibuso, kuyrabagi tungda, masang mong giseba pang zarami. Kabuk layso, ingoba madi arubi na mamamag ni kanza do na. Makoy imong nga do nung ngayay panapan kirami.